Bungo, Kunza Lekai Asina Chanari Base, Nangi Sansa, Adu Butani. Adunane, Matam Pumbada, Afaba, Masama Upaba, Sansa sing oin and loudune yoluko. Hoi ima. Adugidamak, Imana Kariswa bigan. Nachana Toriba Tabak Ase, Tamoy Singna, Taujabani. Aduna, Kanasu, Nachayi Itakta, Wangang Bangam Lagloy. Pari Pari, Icha City, my Park Podo Oyo. Chaothoi, Mahaki kun adumaktada apikpa, Dukan amada, Sansa yoli. Mahakna, Sansa singdubu, Yamna, Ahong mamalda yolami. Amadi, Javada hauba, Masama ufaba, Kanduna yolami. Maram asina, Mahaki positi, Atuki matikfa bahaibadu oirami. Inaw, Chaothoi, Nangi Sansa asibu, Kiloda kaya yolige. Kiloda janine. Pari. Adudi kilo ani pibiro. Amuksu nupi amalai. Chaothoi, Nangi Sansa sidi onthok na phakre. Aigisu kilo ama pibiro. Asumna mahaki Sansa singdu ya changlakpa matamdadi loina sitkirami. Nungo numit ama Chaothoi, mahaki dukanda lonsilamduna mayumda halaami. Lambida mahagna asum lakpada nong kanna churaklami. Mataududa mahak kong thangdu lao na thangduna mahaki mayum tamna kanna chala ami. Adubu mahakna mayum yorokpa matamdadi mahaki yumdu nong na machi yuduna fibam amatada na layramli. Mahak changlakpa ubada machanupi na asum na hayrakli. Baba, amukta yengbiyo, imong ase nonggi ising ase na tumbam phawba hek laytre. Ihe, adugidamakta karigi waribano. Ipana sodana cheki yum sagadoribanine. Mahaki nupi adu changlai. Chindadi hari cheki yum sadoini haina. Sanaba seldi kadaino haibadi adom haini. Osit pai seldi karaidagi henba changlake. Asumna sum lairadi. Hengatpa kaisungam loye. Chaothoi mahaki nupi ki wafam du tabada wakhaldu yamna munna khalami. Nupi Nangna haribasi chumbadi yamna chumliba wafamnine. Lagliba sel singse loini imungi makup matai menbada season nakri. Adudi yumsidi karaidagi sel na sagane. Numit asidagi Chaothoi mahaki wakhalda matau karamna sel yamna tangani haina khanduna lairami. Nongmadi mahaki wakhalda asumna khalaklami. Karigumba, aigi Sansa sing asi, khara, hongdaba mamalda phanglabadi, aigi sendong si, kharadi lainise. Asi khanduna mahak, thangnaba khundagi Sansa lawba chalami. Mahakna, thangnaba khulu yawbaga, tombaga thengnarami. Tombana, mahak ubada asumna hayraklami. Yengbiyu yamba, mafamsida budi Sansa sing ase, hongnaba budi phangani. Adum oirabasu, iyambana Sansa sing ase, lauduna, sendong hena phangangi hairabadi, nanao aigi ifamda, upai amadi, lay. Inaw, upai ado, nayambagi mafamda, amukta hayo, nayamba aise, sendong, ka hena laynaba, karam tausi khanbada, wakhal ase, yamna warabani. Tomba, Chaothoi wa tabada, mahaki pocketagi, karigumba ama, makuna lagthoraktuna, Chaothoi da yenghallaga asumna hayraklami. Iyamba, nanawgi kutta paribase, achamba posak natine. Masina iyambagi Sansa kilo amabo, kudakta kilo ani lumhanba ngamgadoribanini. Karino, inaw, nangna hariba wafamsibo. Aidi, mamangda asigumba amata takidrine. Iyamba, ngahak ngaybiyo. Nanaw, iyambagi minimang magtada utyogi. Asi haraga tomba manungda prap changluduna ising batin ama puthoraklaga amuk tholaklami. Aduga ising batin adugi manungda ngasai mahakna Chaothoi ki mafamda yenghankiba posak adu khar hapjilami aduga makut aduna okhai amuksu Sansa ama utuna Chaothoi ki mafamda asumna hayraklami. Iyamba yengbiyo nanawgi kutta pariba se kilo amagi Sansani mase ising batin asida chup laun hek lupsin baka kilo ani onki gadoribani.
ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯟꯁꯥ ꯑꯗꯨꯕꯨ ꯏꯁꯤꯡꯗ ꯆꯨꯞ ꯂꯥꯎꯅ ꯂꯨꯞꯁꯜꯂꯒ ꯑꯃꯨꯛ ꯄꯨꯈꯠꯂꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯨꯠ ꯑꯗꯨ ꯍꯦꯛ ꯁꯠꯇꯣꯔꯛꯄꯒꯗꯤ ꯃꯈꯨꯠꯇ ꯄꯥꯏꯈꯤꯕ ꯀꯤꯂꯣ 1 ꯂꯨꯝꯕ ꯁꯟꯁꯥ ꯑꯗꯨ ꯈꯪꯆꯥꯎ ꯆꯥꯎꯈꯠꯂꯛꯇꯨꯅ ꯀꯤꯂꯣ 2ꯗꯒꯤ ꯍꯦꯟꯅ ꯂꯨꯝꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯊꯣꯏꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯥꯎ, ꯁꯤꯗꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯟꯁꯥ ꯑꯁꯤ ꯀꯤꯂꯣ 2 ꯍꯦꯟꯅꯕꯨ ꯂꯨꯝꯊꯣꯛꯈ꯭ꯔꯦꯅꯦ꯫ ꯏꯌꯥꯝꯕ, ꯅꯅꯥꯎꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯒ ꯏꯌꯥꯝꯕꯒꯤ ꯁꯟꯁꯥꯗꯣ ꯌꯣꯜꯂꯕꯗꯤ ꯁꯦꯟꯗꯣꯡꯗꯤ ꯁꯔꯨꯛ 2 ꯊꯣꯛꯅ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯏꯌꯥꯝꯕ, ꯅꯅꯥꯎꯒꯤ ꯋꯥꯗꯤ ꯁꯟꯁꯥ ꯀꯤꯂꯣ 40-50 ꯂꯧꯔꯒ ꯆꯠꯄꯤꯈꯣ, ꯑꯗꯨꯒ ꯅꯅꯥꯎꯅ ꯍꯥꯏꯔꯤꯕ ꯎꯄꯥꯏ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯌꯣꯟꯕꯤꯌꯨ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯆꯥꯎꯊꯣꯏꯒꯤ ꯋꯥꯈꯜꯗ ꯀꯂꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯍꯣꯏꯅꯦ, ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯀꯤꯂꯣ 10ꯒꯤ ꯁꯟꯁꯥ ꯑꯗꯨ ꯀꯤꯂꯣ 10ꯒꯤ ꯁꯦꯟꯐꯝ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯨꯗꯤꯡꯃꯛ ꯂꯥꯏꯅ ꯃꯦꯟꯕ ꯌꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯜꯂꯤꯉꯩ ꯑꯃꯨꯛꯁꯨ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯑꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯈꯨꯟꯖꯥ ꯂꯩꯀꯥꯏ ꯑꯁꯤꯅ ꯆꯥꯅꯔꯤꯕꯁꯦ ꯅꯪꯒꯤ ꯁꯟꯁꯥ ꯑꯗꯨꯕꯨꯗꯅꯤ꯫ ꯑꯗꯨꯅꯅꯦ ꯃꯇꯝ ꯄꯨꯝꯕ ꯑꯐꯕ ꯃꯁꯥ ꯃꯎ ꯐꯕ ꯁꯟꯁꯥꯁꯤꯡ ꯑꯣꯏꯅ ꯂꯧꯗꯨꯅ ꯌꯣꯜꯂꯨꯀꯣ꯫ ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯄꯒ ꯆꯥꯎꯊꯣꯏꯒꯤ ꯋꯥꯈꯜ ꯑꯗꯨ ꯁꯠ ꯍꯣꯡꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯥꯎ, ꯃꯁꯦ ꯅꯌꯥꯝꯕ ꯇꯧꯕ ꯌꯥꯗꯦ꯫ ꯁꯦꯜꯕꯨ ꯀꯥ ꯍꯦꯟꯅ ꯇꯥꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯑꯩ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯨꯔꯒ ꯑꯩꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯕꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯂꯕꯗꯤ ꯑꯩ ꯀꯔꯝ ꯇꯧꯒꯅꯤ? ꯑꯩ ꯃꯁꯤ ꯉꯝꯂꯣꯏ ꯏꯅꯥꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯊꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯇꯝꯅ ꯍꯜꯂꯛꯂꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ, ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈꯤ꯫ ꯅꯣꯡꯃꯗꯤ ꯆꯥꯎꯊꯣꯏꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯄꯥ, ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯁꯤ꯫ ꯏꯆꯥꯗꯣ ꯈꯪꯍꯧꯗꯅ ꯋꯥꯟꯊꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯍꯧꯔꯤꯌꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯄꯥꯈꯠꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕꯗ ꯗꯣꯛꯇꯔꯁꯤꯡꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯀꯨꯞꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯉꯥꯡ ꯑꯁꯤ ꯀꯟꯕ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯀꯗꯧꯔꯤ, ꯑꯗꯨꯅ 50,000ꯗꯤ ꯊꯧꯔꯥꯡ ꯇꯧꯕꯤꯔꯣ꯫ ꯆꯥꯎꯊꯣꯏ 50,000 ꯄꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯣꯛꯊꯛꯇ ꯕ꯭ꯔꯖ 1,000,000 ꯇꯥꯕꯒꯨꯝ ꯊꯣꯛꯈ꯭ꯔꯤ꯫ ꯃꯍꯥꯛ ꯃꯆꯥꯒꯤ ꯈꯟꯕꯗ ꯋꯥꯈꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯤ꯫ ꯃꯐꯝ ꯃꯐꯝ ꯆꯠꯇꯨꯅ ꯃꯆꯥꯕꯨ ꯂꯥꯌꯦꯡꯕ ꯉꯝꯅꯕ ꯁꯦꯜ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯤꯖꯩ ꯍꯥꯏꯕꯇꯅꯤ ꯀꯅꯥꯅꯁꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯁꯦꯜ ꯄꯤꯔꯛꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯍꯥꯛꯄꯨ ꯇꯊꯤ ꯑꯣꯏꯅ ꯆꯩꯕꯤꯔꯝꯃꯤ꯫ ꯍꯩ, ꯍꯥꯡꯇꯣꯛꯎꯅꯦ ꯑꯁ꯭ꯋꯥꯏꯗ, ꯆꯠꯊꯣꯛꯎꯅꯦ꯫ ꯁꯟꯁꯥ ꯌꯣꯟꯕ ꯂꯥꯏꯔꯕ ꯅꯪꯒꯨꯝꯕꯅ 50,000 ꯂꯧꯈ꯭ꯔꯒ ꯑꯃꯨꯛ ꯍꯟꯅ ꯁꯤꯡꯂꯛꯄ ꯉꯝꯒꯗ꯭ꯔꯅꯦ? ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯜꯂꯕ ꯁꯦꯜ ꯄꯥꯏꯕꯁꯤꯡꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯥꯎꯊꯣꯏ ꯊꯃꯣꯏ ꯀꯥꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯆꯥꯎꯊꯣꯏ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯝꯃꯤ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯎꯄꯥꯏ ꯂꯩꯃꯜꯂꯛꯇ꯭ꯔꯕꯗ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯍꯤꯡꯈꯣꯜꯒꯤ ꯆꯦ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯟ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯨꯝ ꯍꯤꯡꯈꯣꯜ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯊꯝꯃꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯗꯒꯤ ꯆꯥꯎꯊꯣꯏꯒꯤ ꯋꯥꯈꯜꯗ ꯊꯃꯣꯏ ꯁꯦꯡꯅ ꯁꯦꯜ ꯇꯥꯜꯂꯝꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯁꯦꯜ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯑꯃꯨꯛ ꯍꯟꯅ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯏꯅꯥꯎ, ꯅꯌꯥꯝꯕ ꯑꯩ ꯁꯦꯜ ꯌꯥꯝꯅ ꯇꯥꯟꯗꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯅ ꯏꯅꯥꯎꯅ ꯁꯣꯏꯗꯕꯤ ꯅꯣꯡꯃꯒꯤ ꯁꯟꯁꯥ ꯀꯤꯂꯣ 50 ꯑꯃꯗꯤ ꯍꯤꯗꯥꯛ ꯑꯗꯨꯒ ꯄꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅꯤꯗꯅ ꯏꯌꯥꯝꯕ, ꯍꯧꯖꯤꯛꯇꯤ ꯏꯌꯥꯝꯕ ꯅꯨꯡꯉꯥꯏꯔꯗꯕꯅꯤꯅꯦ꯫ ꯏꯌꯥꯝꯕꯒꯤ ꯃꯥꯏꯀꯩ ꯆꯨꯝꯂꯛꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯅ ꯁꯟꯁꯥ ꯑꯃꯗꯤ ꯍꯤꯗꯥꯛ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯆꯥꯎꯊꯣꯏ ꯂꯣꯟꯅ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃꯗ ꯇꯣꯝꯕꯅ ꯄꯤꯔꯛꯈꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯁꯟꯁꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯂꯨꯞꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯗ ꯄꯨꯗꯨꯅ ꯌꯣꯜꯂꯝꯃꯤ꯫
ꯃꯇꯝꯁꯤꯗ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯔꯝꯕꯁꯤ ꯌꯥꯔꯝꯗ꯭ꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨ ꯑꯩꯒꯤ ꯈꯨꯠꯁꯤꯗ ꯁꯦꯜꯒꯤ ꯁꯦꯜꯃꯛꯇ ꯉꯥꯏꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯆꯥꯎꯊꯣꯏ ꯃꯍꯥꯛꯀꯤ ꯁꯟꯁꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯀꯥ ꯍꯦꯟꯅ ꯃꯃꯜ ꯍꯣꯡꯅ ꯌꯣꯟꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ ꯀꯔꯤꯅꯣ ꯇꯥꯗ ꯁꯟꯁꯥꯁꯤꯡ ꯑꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯡꯅ ꯌꯣꯜꯂꯤꯕ ꯑꯁꯤꯕꯣ ꯑꯁꯨꯝꯅ ꯍꯣꯡꯅ ꯌꯣꯜꯂꯕꯗꯤ ꯏꯌꯥꯝꯕꯒꯤ ꯁꯦꯟꯗꯣꯡꯗꯤ ꯂꯦꯝꯕꯤꯍꯧꯔꯤꯕ꯭ꯔꯣ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯈꯣꯏꯒꯤ ꯆꯥꯎꯊꯣꯏ ꯑꯁꯤ ꯁꯦꯜꯗ ꯌꯥꯝꯅ ꯃꯤꯇꯥꯕ ꯃꯤ ꯅꯠꯇꯦꯅꯦ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯣꯡꯅ ꯌꯣꯟꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅꯁꯨ ꯇꯣꯏꯅ ꯇꯣꯏꯅ ꯂꯩꯔꯒ ꯆꯥꯕ ꯉꯝꯂꯤꯕꯁꯦ ꯅꯠꯇ꯭ꯔꯣ ꯆꯥꯎꯊꯣꯏ ꯏꯌꯥꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯑꯆꯨꯝꯕ ꯅꯠꯇ꯭ꯔꯣ ꯆꯥꯎꯊꯣꯏꯅ ꯃꯥꯅꯤ ꯏꯌꯥꯝꯕ ꯑꯆꯨꯝꯕꯃꯛꯅꯤ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯑꯣꯏꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯍꯤꯡꯒꯣꯜ ꯑꯗꯨꯁꯨ ꯍꯟꯗꯣꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯆꯥꯎꯊꯣꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯜ ꯈꯥꯎꯖꯥꯎ ꯁꯤꯟꯅꯔꯝꯃꯤ ꯁꯦꯜꯁꯤꯡꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯅꯨꯄꯥ ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯛ ꯌꯨꯝ ꯁꯥꯕ ꯁꯣꯏꯗꯅ ꯉꯝꯂꯅꯤ ꯌꯦꯡꯉꯨ ꯅꯨꯄꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯊꯣꯛꯂꯕꯗꯤ ꯈꯨꯟ ꯑꯁꯤꯗ ꯑꯩꯈꯣꯏꯗꯒꯤ ꯁꯦꯟ ꯄꯥꯏꯕ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯥꯀꯟ ꯑꯃꯔꯣꯝꯗꯗꯤ ꯆꯥꯎꯊꯣꯏꯒꯤ ꯃꯃꯥ ꯑꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯃꯣꯏꯗ ꯃꯤꯄꯥꯏꯕ ꯑꯃꯗꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯛꯀꯗꯣꯔꯦ ꯍꯥꯏꯅ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯆꯥꯎꯊꯣꯏꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯐꯠꯇꯕ ꯑꯔꯥꯟꯕ ꯊꯕꯛꯀ ꯇꯧꯔꯕ꯭ꯔꯣ ꯐꯠꯇꯕ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯕꯒꯤ ꯐꯜꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯐꯕ ꯑꯣꯏꯅ ꯂꯥꯛꯇꯕꯅꯤꯀꯣ ꯏꯃꯥ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯣ ꯊꯕꯛ ꯇꯧꯕꯗ ꯑꯐꯕ ꯐꯠꯇꯕ ꯑꯃꯨꯛ ꯊꯤꯔꯛꯂꯕꯗꯤ ꯅꯆꯥ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯣꯛꯆꯔꯒꯦ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯃꯗꯨ ꯅꯠꯇꯦ ꯇꯧ ꯑꯗꯨꯕꯨ ꯇꯧꯕꯗ ꯑꯐꯕꯇ ꯇꯧ ꯍꯥꯏꯕꯅꯤ ꯀꯂꯛꯄ ꯃꯤꯍꯧꯕ ꯐꯠꯇꯕ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯃꯇ ꯑꯐꯕ ꯐꯜ ꯐꯪꯗꯦ ꯍꯥꯏꯕ ꯑꯗꯨꯅꯤ ꯅꯣꯡꯃꯗꯤ ꯆꯥꯎꯊꯣꯏꯒꯤ ꯈꯨꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯟꯁꯥꯁꯤꯡ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯅꯔꯛꯂꯝꯃꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯀꯟꯅ ꯅꯥꯅꯔꯛꯄ ꯑꯗꯨꯗꯗꯤ ꯈꯨꯟ ꯑꯗꯨꯒꯤ ꯈꯨꯂꯥꯛꯄ ꯑꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯗꯥꯛꯇꯔ ꯑꯣꯏꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯈꯨꯟ ꯑꯁꯤꯗ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯅ ꯈꯪꯍꯧꯗꯅ ꯄꯨꯂꯞ ꯑꯁꯨꯝꯅ ꯅꯥꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯃꯔꯝꯗꯒꯤ ꯑꯣꯏꯕ ꯌꯥꯒꯦ ꯄꯥꯕ ꯅꯆꯥꯅ ꯁꯨꯝ ꯆꯤꯡꯅꯕꯗ ꯃꯁꯤ ꯄꯨꯝꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯆꯥꯔꯨꯕꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯁꯥ ꯁꯟ ꯌꯦꯟ ꯉꯥꯅꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯕꯨꯡꯉꯣ ꯈꯨꯟ ꯑꯁꯤꯗꯗꯤ ꯌꯦꯟ ꯉꯥꯅꯨ ꯌꯣꯟꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯁꯟꯁꯥ ꯌꯣꯟꯕꯗꯤ ꯂꯩꯅꯦ ꯄꯥꯕ ꯑꯗꯨꯗꯤ ꯁꯟꯁꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯤ ꯅꯆꯥꯅ ꯊꯥꯖꯩ ꯏꯕꯨꯡꯉꯣ ꯆꯥꯎꯊꯣꯏꯒꯤ ꯃꯐꯝꯗꯗꯤ ꯑꯗꯨꯝꯅ ꯈꯟꯕ ꯌꯥꯗꯦꯀꯣ ꯃꯍꯥꯛꯇꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯅ ꯑꯁꯨꯛ ꯀꯨꯏꯅ ꯁꯟꯁꯥ ꯈꯨꯟ ꯑꯁꯤ ꯌꯣꯜꯂꯛꯂꯤꯕꯁꯤ ꯃꯃꯜ ꯌꯥꯝꯅ ꯍꯣꯡꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯐꯝꯗ ꯐꯪꯍꯜꯂꯤꯕꯅꯤ ꯄꯥꯕ ꯁꯣꯏꯗ꯭ꯔꯦ ꯁꯟꯁꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯤ ꯁꯟꯁꯥ ꯑꯗꯨꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯆꯥꯎꯊꯣꯏꯅ ꯌꯥꯟꯁꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯆꯥꯎꯊꯣꯏꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯆꯥꯎꯊꯣꯏꯅ ꯁꯟꯁꯥ ꯑꯗꯨꯕꯨ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯗꯨꯗ ꯂꯨꯞꯄ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯆꯤꯡꯅꯕ ꯄꯣꯛꯂꯗꯨꯅ ꯆꯥꯎꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯇꯥ ꯆꯥꯎꯊꯣꯏ ꯕꯥꯔꯇꯤꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯕꯨ ꯌꯥꯎꯕꯒꯦ ꯇꯥ ꯆꯥꯎꯊꯣꯏꯅ ꯁꯟꯁꯥꯁꯤꯡ ꯑꯁꯤꯕꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯨꯞꯂꯤꯕꯁꯤꯕꯣ ꯆꯥꯎꯊꯣꯏꯅ ꯏꯕꯨꯡꯉꯣ ꯁꯟꯁꯥꯁꯤꯡ ꯑꯁꯤ ꯁꯨꯝ ꯆꯥꯝꯊꯣꯛꯂꯝꯕꯅꯦ ꯃꯁꯥ ꯑꯁꯤ ꯑꯃꯣꯠꯄ ꯄꯛꯑꯦ ꯍꯥꯏꯗꯨꯅ
ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯤꯡꯅꯕ ꯄꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯕꯥꯔꯇꯤꯟ ꯑꯗꯨꯕꯨ ꯇꯥꯞ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯃꯅꯝ ꯁꯨꯠ-ꯁꯨꯠ ꯅꯝꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯕꯥꯔꯇꯤꯟ ꯑꯗꯨ ꯃꯅꯝ ꯅꯝꯕꯗꯗꯤ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯂꯤ꯫ ꯃꯍꯥꯛ ꯆꯥꯎꯊꯣꯏꯗ ꯁꯥꯎꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯇꯥꯅꯕ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯐꯝꯗ ꯆꯥꯎꯊꯣꯏꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯆꯥꯎꯊꯣꯏꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯁꯥꯎꯕꯅ ꯃꯩ ꯍꯧꯅꯔꯗꯨꯅ ꯆꯥꯎꯊꯣꯏꯕꯨ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁꯀꯤ ꯈꯨꯠꯇ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯗꯤ ꯆꯥꯎꯊꯣꯏ ꯖꯦꯜꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯊꯥ ꯀꯌꯥ ꯍꯧꯖꯤꯟꯈꯤ, ꯆꯍꯤ ꯀꯌꯥ ꯍꯧꯖꯤꯟꯈꯤ꯫ ꯆꯥꯎꯊꯣꯏ ꯉꯁꯤꯗꯤ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯄꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯃꯣꯏ ꯁꯦꯡꯅ ꯁꯟꯁꯥ ꯌꯣꯟꯕ ꯍꯧꯔꯛꯈꯤ꯫